Hello, good evening. I am Ashok Kumar Singh. Welcome to our channel. Ngasi video da especially aina video si namjabagi maramdi matau karam taroga aikoina mathak thangba appliance singna aigi down singda kamaina mateng pangba yabage haibadugi matangdani haibadi chamjamna hairabada aina send money asi tawraga aigi downline da matau karam taroga aigi wallet yawriba paisa adu send tawba yai haibadugi matangda puthokchaba video ni masida aikoigi downline singna recharge bu tawbo oiro shopping bu oiro id aggression bu tawbo oiro makoida koina mateng khara tawba yai natraga aigi paisa thara sinan ba yai haibani ahan boina ne darkar oiribasi aigi wallet aduda click tawbiro wallet to click tawro matungda sumaina structure ama thorakani masdesda koina yet thangbagi structure da red color da habadi redeem tawbagini aduga ani subadna add money aduga ahum suba oi thangba yellow color dana send money haiba adu koina indication adu sida ure adu hoji koina darkar oidibasi send money yellow color sida click tawbiro adugi matungda sumaina display sida koina sumaina ugani masida koina ugaduribasi agi mobile number du igadabani haibadi yam masi yamna important ni aina hapgadariba mobile number adu hana tasengna yam seriously chumna note tawra thambiro haibadi aina thagaduriba id du da yaw registration tawkhibada yaw mobile number du ibiraga aina thambiro aduga mobile number du yamna chumna enter tawbiro ai hujik mobile number adu enter tawjarage aina hapgaduriba id adugi mobile number adu hapjarage 87302976 8730872976 amukan haijage 8730872976 hujik aina number si number matamda aroibagi digit ani si lan kare haibadi 36 at kare aduna igi kenoji process si lali haidana sideja thare ko aduna magi thagaduriba ID du chumna thola roi aduna maningi number ani si ayu sin to kare 76 ko aduna jik chumme haidana indication la salam dinesh sir haibadagi friend ni haibadi dynamic leader ni maigi makhadi amna chawba thabak ama tawriba ka leader ni sumaina chummi haiba ulagani ula matungda makhagi sida aina thagadurbi amount adu hapkadabani aina ngasi namjariba video si live video ni aigi wallet gi khutakta namjaba video ni dupa kun kaktang aina aigi kano da thabani aduga live oina ne nambani yamna chawba amount nate dupa kun kaktang tharga aina mayam da khangdanabagi kano tawjabani aini amount lupa kun area adugi makhagi comment asida send ire ko adugi makhada blue color da ekoina processing aduga submit tawbagi du blue color na tae sidai ekoina sima nambirani sina mama matungda sijima ekoina blue color gi processing gi step sima nama matungda yamna thuba matamda instantly ekoi keno egi send tawgadaba process adu yamna thuba second kharagi manungda yam thuna payment adu success oikragani hojik mayamna upire yamna thuba matamda ni si second ama phawba sangdabani hojik payment adu success oikre haibadi aina thakriba mobile number adugi throw da id adugi wallet lupa kunna si changkragani aduga aina thakriba id duna lupa kunna si mana sijinnaba natraga mana darkar oiba famda sijinning mongda sijinnaba yagani sumaina isam chamba sigi process simaina yam 10 ba mongda matamda video simaina namjarga mayamda thajabani si minute ama phadna akoina tawba yaba process ni adubu tawbudadi mobile number ga magi id ga hana khambiraga process adu yamna chumba mongda icham chamna akoina thabasi yamna chumna tawbiba amadi heng tung future da landnaba tawbiba darkar oi masi harga mayamdagi aina thajabana yamna chawba team ama puthoknarakani haiba thajaba sigaloina noina mayamdagi aina aroiboina nolukchari thank you see you again in my next video thank you all